오자 삼케소시 아이 마미 힌곤데서 쩌네나 떠우도 아이나 ơi 막 서민에 하라오라오 야비드나 아도 소음데 쩌빠시디 사이클시 일레게 아좀 일레가 포라게나 떠르가 랑민나리 에 미테이나 칼람이 발람니 시기자 아 아도 용토가 봐 용토 아마도 미테이드는 모디 그럼 짝하라 뭐라 그노 거려 락키노고 저 홍링리 봐 아 닝원 가문의 칼람 발람니 오오오 뭐 마치미나 아니 장나 칼람 바 깔람바가 용토 뭐 봐 용토 뭐 짝그래 시기 아저버 까노시 까리노 아시 망도 오이버지 까티엘로 까이 그때 사프타히 같은 합다기 합타기 까리누미 까이 짐제 가센 놈 юм자 그사 오늘 마시디 레바 보파 hayang ni kaduri bazar 시기 바자르 빠링니 hoy hoy ade jimite jumni 까름바 eh 시기자 hoy 시나 까롱기 니노 ahando kasarongwi oirami 할래 기들어봐 ahando leire modu 이제 싱토 얘기 하는 위에 이제니 아코이나 퉁잡아 도안 산하기 세나 욤 레래 네 시 합다 까이텔네 예 우리 양 같이 파자나디 사래 미에 좀 쫀브라 저 미디 좀 그리 이나비니 시주 밑에 나트로 제 밑에 있니 저는 라정원 가우리 라즈몬지 라키노워기 까노데 야옥포 비두라바 호이 너 ngasi lagi habis sana ra mana noi bua ngasi na chuna tana na bobo ko di pupu di ana son thong lo waru na 라즈몬 호기나 모이 lumnak se karino lai shram ni laisam thoro ke 모이 까이노 반다 역섬 조우들이 까노 떠리시 까이노 ana de 하 son thong lo ne ne लाला से कारखाना से उठी रो से उठ कारखाना से उठ करो यार संग सुनते हैं नहीं कदम में ही अभी सनरी बा इमा करिनो खांगा तवगा तवरिसी कइनो हां सक्साना दोइरो नत्रगा अचाना थकदबो तवुन ओ होय ngang हिंग ना ओजा राजमोन हाइसिरो ओजारो ओजासी अखोइगी लखिनोगो खुंथोरकपदा यावकप राजमोहन दुरो माने अइमा लखिनोगि मरमदा आइना इजग्रबनी अदो सगाइदा पोयेरो बुनु होइदुदि कराइ लेखरा इचानुपादो लेगिद्रबो अइमा सगाइदा पोयेदा इना दो ओ हुजिकति इचानुपा क्या लेहौरिया अनि खक लेयेबा इसे ओजे राजमोहन हुजिक चही क्या सुरा मरफू हायरमनी ने कोइने मतमदु नतिने कइनोदि हल्लीरा अखोइगी खुरा ओजा मुहोंदगी हनब माले कइनोदि आइमा लाखपद खुनथोरप मतमदा कइनो नुपी अंगांग याव नुपी यावइनी बुनुजी पोक्तोइनेबा सगाई मथक्ता पोक्तोइनेबा सगाई मथक्ता पोइनी लेरिंगे सगाइदने मखादने लेइदो मथक्तना अहल मन लोक का खतरो खुंडा हन की वारी निसे मोहन ने अखोई लमाबम अखोई ओजा मोहन ने मादी नहानेबा मतमदुदा मादी चही कुंसा सुदरी ओ आई सी अंत कनो तौजरके लोबने रेसे मोबाइल लोब जेंग फंगलोरी मी लखिनोगी कुंथोरकपदा अदो होगेरबनि मयादा ओजा राजमोहनजी इकु बोक्ति ममिंग इंद्र कुमार कारखाना इंद्र कुमार इंद्र थांजों इंद्र कुमार कोजाई थंबार होगिसे मागी मतुंग इलेइनेबा अदुनि अस नुक्सिगरेदा माना आइबु अपने मियारे में गंजीदा अदो लखिनोगरदि हिंगो लेत्रबो लखि लेत्रेबा ओ सिदैदा सारिबा 네 뭐 보이라 좀. मुझे अलग बने 나 뭐 이몽 누피로.
Mamong na bin. Oh. Kani lam ningon na ibema. Suru pathar gya. No suru pathar da mai te yung kam le ke. Do station de kam lap ke. Khare changi ba. Auto da adum khangadra. Oh. Enggak saya ada mikir lagi kerang canggih itu nih. Sina Laisam Rajmohan gi yum itu mau. Sudah itu masuk thok le. ha Itu masuk thok le sudah. Bunu gi mama Hoi. Ngai karkhana se utli ba horen mobile je mu phone do bani. ite gi ming kari ko ba Nena Indra Kumar ne ba apok pase baba se o noi nacha nupa bunu a sagai da pok pa khot pa ga hido aina mamang da I da na phong gre ba ala ngasi ahan bani oja Rajmohan ga unajari si aduni Lakhinagar ningon haibar yadre ne noi di Lakhinagar laktring da yum pal ga la awni na hoi ne ko jai thambalobi ne ba yam nungai na jo sang wei da ngai abi ke wei chan le. Ai nasi goreng le ai na sai nei lai da. Oh, cuma do bra. Lai da ka. Rohon le bra Sana rai jadi. Hoi. Sana rai thang. Upai di le. Ada itu mah. thoji amuk thoji sumaina yung ga di yam chong na le ri na asi mamang gi sina ka nugi na tro Thang lagi. hawan sanagi o yum thang na le ri na Oh, jum thang le. thoji Thorai mi jai mamai pungang kre. Thorai mi jai. wali sana ga da bo phone to na le ga kai oja Rajmohan Ja ra ban. Adun kari biri ba. oja Rajmohan sidai da le pose kam kui rage ai di Lakhinagar dei tholak pase cho kya da tholak ke hai ngam dre na Lakhinagar da khun jungle ko ka da chahi kam le ramge o lan di ki adu di Sai tang ho hut ke tiam na ko ke kai. Higali ne. oja Rajmohan lan tau gi ba hai je asina rengmai Ai sena reng mai. rengmai ni aduga somda Lakhinagar da chelisina doyang gi hek wang ma da Nagaland gi border Lothajing gi ado Nagaland ga Assam ga disputed area wen le bane ba ado moina darak na chena ba ma patharum ga chena mane Se kada de pura ha. mama yaw gi ha Kadon ne pali. bor pathar yaw gi ba o Uri do. Hoi kona je ngage. ayo thamro yewja cha se oja sam ke sor da ju pithak pi re ado cha sida ju oja Rajmohan atang ba mi aina haidi maming di ngale tana aina iba khotpa da panjaraba sida ju cha thaki je ye ado hingon gi da siba Hingun gini ai. oja Rajmohan low di kan bi ho ra sida low leite ba o Ai mai uri pa mi jam ne jeng ke. ai sida nga mo oja Rajmohan gi da cha ongtang anirak subo or su thak patara oja Rajmohan na hujik lai ba yum ni sarkar gi ne ba sarkar na pi ba do o sum gi si sinan lana isa sing na lai ba oja Rajmohan si mitai jingi marakta yam maman yam khraba hadi Lakhinagar khunthol pada makuboki matung indana yawrakhiba adumba hanba ngasi di yum changwa hen leiraba mitai yum changwa hen leiraba Lakhinagar khunthok piramba aduga lamdam masomda mitai haiba tawa ho ju oja Rajmohan hoina hodoi ne ba uriyam ghachi da lakpo jo ahan bane ba ha mitai da ahan bane ba aduna adu yam nungai jadaba na hoji phau pata gi keno leitaba masi dang di nungai te masi gi pata leitaba gi si atai te khausing ju leina dabro
ꯂꯩꯇꯦ ꯃꯣꯏꯁꯨ ꯂꯩꯇꯦꯕ ꯂꯩꯇꯦ ꯂꯩꯇꯦ ꯆꯦꯈꯥꯎꯗꯨꯒꯤ ꯑꯇꯣꯞꯄ ꯇꯥꯔꯤ ꯑꯝꯇ ꯑꯣ ꯂꯩꯅꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯁꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯃꯅꯨꯅꯤ ꯑꯣ ꯃꯣꯏꯒꯤ ꯋꯥꯔꯤꯗꯤ ꯈꯪꯗ꯭ꯔꯦ ꯈꯪꯉꯔꯣꯏ ꯑꯩꯅ ꯈꯪꯖꯩꯅ ꯕꯨꯅꯨ ꯁꯒꯥꯏꯗ ꯄꯣꯛꯏ ꯍꯥꯏꯗꯅ ꯇꯧꯕꯗꯣ ꯑꯗꯨꯅꯤ ꯑꯍꯥꯟꯕ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯑꯇꯩ ꯃꯩꯇꯩ ꯌꯨꯝꯁꯤ ꯊꯪꯅꯕꯗꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯑꯇꯩꯗꯤ ꯂꯩꯇꯦ ꯃꯩꯇꯩ ꯂꯩꯗꯨꯗꯤ ꯑꯇꯩꯁꯨ ꯁꯣꯝꯗꯁꯨ ꯂꯩ ꯂꯩꯕꯨꯗꯤ ꯂꯩ ꯑꯗꯨꯁꯨ ꯃꯣꯏꯗꯣ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯃꯤꯔꯦꯟ ꯁꯅꯥ ꯍꯣꯏꯒꯤꯅ ꯀꯗꯥꯏꯗꯅꯣ ꯑꯁꯤꯒꯅꯤꯅꯦ ꯀꯩꯅꯣꯗ ꯃꯣꯏ ꯃꯌꯥꯗꯤꯄꯥꯗꯣ ꯅꯠꯇ꯭ꯔꯣ ꯃꯌꯥꯟꯗꯤꯄꯥ ꯑꯣ ꯑꯁꯤꯒꯅꯤ ꯑꯁꯣꯝꯗꯩ ꯄꯨꯏꯅꯤ ꯆꯠꯇꯥꯕ ꯑꯣ ꯑꯗꯨꯝꯇꯪ ꯆꯪꯉꯝꯃꯒ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤꯅ ꯏꯕꯥꯏ ꯊꯧꯅꯥ ꯆꯪꯉꯨꯔꯦ ꯁꯤ ꯄꯣꯠ ꯆꯩꯁꯤꯒ ꯊꯝꯃꯝꯃꯤ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯊꯝꯃꯤꯃꯤ ꯊꯧꯕꯥꯜ ꯁꯅꯥꯒꯤꯗ ꯑꯩꯈꯣꯏ ꯆꯨꯔꯨꯄꯊꯔ ꯆꯠꯂꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯇ꯭ꯔꯦꯟ ꯇꯣꯡꯗꯣꯏꯅꯤ ꯆꯠꯈ꯭ꯔꯅꯤ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯀꯩꯝꯇ ꯋꯥꯠꯇꯕ ꯂꯣꯏ ꯋꯥꯠꯇꯔꯦ ꯂꯣꯏꯅ ꯋꯥꯠꯇꯔꯦ ꯋꯥꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯇꯥꯗꯨꯅꯦꯕ ꯄꯇꯥꯗꯨꯗꯅꯦꯕ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯑꯁꯥꯝꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯈꯨꯗꯣꯡ ꯆꯥꯕ ꯀꯩꯗꯧꯕ ꯂꯣꯏ ꯐꯪꯉꯤꯅꯦꯕ ꯑꯗꯨꯅꯤ ꯑꯩ ꯆꯥ ꯊꯛꯆꯔꯒ ꯑꯃꯨꯛ ꯊꯣꯛꯆꯔꯒ ꯌꯨꯝ ꯑꯃ ꯑꯅꯤꯒ ꯆꯪꯖꯔꯝꯒꯦ ꯑꯗꯣ ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯑꯩ ꯄꯣꯄꯨꯂꯔ ꯀꯧꯏ ꯄ꯭ꯔꯐꯨꯜꯂꯣ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯐꯨꯜꯂꯣ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯒꯥꯔꯤ ꯑꯆꯧꯕꯔꯣ ꯃꯆꯥꯔꯣ ꯑꯣ ꯐꯩ ꯀꯔꯤꯅꯣ ꯒꯥꯔꯤ ꯅꯝꯄꯔ ꯆꯥꯁꯤ ꯃꯤꯅꯤꯠ 10 ꯀꯥꯟꯅꯗ꯭ꯔꯤ ꯑꯣꯖꯥ ꯔꯥꯖꯃꯣꯍꯟꯒꯤꯗ ꯑꯃꯨꯛ ꯆꯥꯁꯤ ꯑꯃꯨꯛ ꯊꯛꯄ ꯇꯥꯔꯤ ꯊꯛꯆꯤꯟꯕ ꯇꯥꯔꯦ ꯑꯁꯨꯛ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯄꯤꯊꯛ ꯄꯤꯕ ꯆꯥ ꯊꯛꯇꯕ ꯍꯧꯅꯗꯦ ꯊꯛꯆꯤꯜꯂꯒꯦ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯃꯩꯇꯩꯗ ꯊꯧꯅꯥ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯔꯥꯖꯃꯣꯍꯟ ꯑꯣꯖꯥ ꯁꯥꯝꯀ꯭ꯔꯤꯁꯣꯔꯁꯨ ꯖꯪꯒꯣꯜ ꯀꯣꯛꯑꯒ ꯂꯦꯞꯆꯔꯛꯄꯅꯦꯌꯦ ꯑꯣꯖꯥ ꯔꯥꯖꯃꯣꯍꯟ ꯍꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯅꯅꯤꯅꯦ ꯉꯁꯤ ꯍꯤꯡꯖꯥꯎ ꯂꯩꯆꯥꯎꯗꯅ ꯂꯛꯈꯤꯅꯒꯣꯜ ꯑꯗꯨ ꯍꯥꯏꯇꯥꯏꯅ ꯂꯩꯔꯤ ꯃꯗꯨ ꯆꯪꯖꯔꯒ উৰিয়াম মণিপুৰৰ মানুহ আহিছে অজা শামকৃষ্ণজী মা তাকে আমাৰ ইয়াত মণিপুৰী কেইঘৰ আছে ইয়াতে হেৰি কৰিব লৈছে তাকে ঘৰে ঘৰে লৈ ফুৰিছো তৌদনা আইনা আপুনি ক'ত আপুনি ক'ত নুৱাইছে গাঁৱতে আছো কৈ থকছাগে ꯂꯝꯕꯤꯅꯤ ꯀꯩ ꯃꯤ ꯃꯉꯥꯅ ꯊꯣꯜꯂꯦꯕ ꯁꯤ ꯄꯥꯠꯁꯤ ꯂꯝꯕꯤꯁꯤ ꯊꯦꯂꯥ ꯆꯠ ꯌꯥꯅꯕꯒꯤ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯤ 5 ꯈꯛꯇꯅ ꯊꯣꯟꯈꯤꯕ 5 ꯈꯛꯇꯅ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤꯗꯤ ꯇꯦꯈꯥꯎ ꯃꯌꯨꯝꯂ ꯀꯁꯥꯔꯤ ꯃꯌꯨꯝ ꯀꯁꯥꯔꯤ ꯃꯌꯨꯝ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯃꯥꯔꯀꯦꯠꯅꯦꯌꯦ ꯍꯣꯏ ꯍꯣꯏ ꯗ꯭ꯌꯥꯅꯤꯗꯤ ꯌꯥꯝ ꯆꯥꯎꯀꯥꯝꯗꯧ ꯃꯥꯜꯂꯦ ꯆꯥꯎꯔꯦꯕ ꯆꯥꯎꯔꯤ ꯃꯤ ꯌꯥꯝ ꯇꯤꯜꯂꯝꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯔꯛꯑꯕ꯭ꯔꯥ ꯁꯤꯒꯤ ꯁꯦꯝꯕꯗꯒꯤ ꯁꯨꯝ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯁꯣꯝ ꯋꯥꯡꯗ ꯂꯩꯔꯝꯗꯦ ꯂꯩꯔꯝꯗꯦꯕ ꯍꯣꯏ ꯑꯣꯖꯥ ꯁꯥꯝꯀ꯭ꯔꯤꯁꯣꯔ ꯊꯣꯜꯂꯤꯅꯦꯕ ꯑꯩꯈꯣꯏ ꯃꯤ 5 ꯈꯛꯇꯅꯅꯦ ꯄꯥꯠꯇ ꯊꯣꯜꯂꯤꯁꯤ ꯂꯝꯕꯤꯗꯤ ꯁꯤꯁꯨ ꯐꯖꯅ ꯁꯦꯝꯃꯛꯀꯗꯣꯔꯤꯅ ꯍꯣꯏ ꯄꯇꯥꯁꯨ ꯃꯔꯥꯏ ꯐꯪꯖꯔꯒꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯌꯦꯅ ꯊꯕꯛ ꯄꯤꯗꯕꯁꯨ ꯅꯠꯇꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯎꯔꯤꯗꯅ ꯌꯥꯎꯔꯤꯕꯅꯤꯅ ꯂꯣꯏꯅ ꯐꯦꯁꯤꯂꯤꯇꯤ ꯂꯣꯏ ꯄꯤꯔꯒ ꯂꯝꯗꯨ ꯈꯛꯀꯤ ꯋꯥꯅꯦꯕ ꯄꯇꯥ ꯄꯤꯒꯦ ꯇꯧꯕꯗ ꯅꯥꯒꯥꯂꯦꯟꯗ ꯌꯦꯠꯄꯒꯤ ꯑꯃ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯥꯕꯗꯤ ꯑꯗꯨ ꯀꯅꯥ ꯈꯪꯉꯤ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦꯕ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦ ꯁꯤꯁꯨ ꯃꯤꯇꯩ ꯌꯨꯝꯅꯤ ꯃꯤ ꯑꯍꯟꯁꯤꯡꯗꯤ ꯂꯩꯅꯔꯝꯃꯣꯏꯕ ꯁꯤꯅ ꯀꯩꯌꯨꯝꯒꯤ ꯌꯨꯝꯅ ꯃꯣꯏ ꯁꯥꯒꯩꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯣꯖꯥ ꯑꯃꯨꯛꯇ ꯁꯥꯒꯩꯗꯤ ꯑꯃꯨꯛꯇ ꯍꯪꯒꯦꯅ ꯏꯁ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯤꯇꯩ ꯏꯃꯨꯡꯅꯤꯅ ꯅꯣꯏꯒꯤ ꯀꯔꯤ ꯌꯨꯝꯅꯥꯛꯅꯣ ꯑꯍꯩꯕꯝ ꯀꯩ ꯏꯅꯥꯎ ꯃꯤꯡꯗꯤ ꯀꯔꯤ ꯏꯕꯨꯡꯉꯣ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯅꯥꯎꯇꯣꯟ ꯑꯍꯩꯕꯝ ꯅꯥꯎꯇꯣꯟ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯑꯩ ꯒꯥꯔꯤ ꯊꯧꯔꯤ ꯒꯥꯔꯤ ꯑꯆꯧꯕ JCB JCB ꯏꯁ ꯑꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝ ꯊꯣꯛꯄ ꯀꯩꯅꯣꯅꯤꯅ JCBꯗ ꯁꯤꯗ ꯄꯣꯛꯏꯔ ꯅꯥꯎꯇꯣꯟꯁꯦ ꯁꯤꯗ ꯄꯣꯛꯑꯦꯕ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯍꯣꯏ ꯁꯤꯗ ꯂꯥꯛꯄ ꯆꯍꯤ ꯌꯥꯡꯈꯩꯔꯣꯝ ꯐꯥꯔꯦ ꯀꯗꯥꯏꯗꯒꯤꯅꯣ ꯃꯣꯏꯁꯦ ꯃꯣꯏꯁꯦ
ꯑꯍꯥꯟꯕꯗꯤ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔꯒꯤꯔꯣ ꯑꯩꯈꯣꯏ ꯕꯕꯥꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯦꯕ ꯑꯥ ꯑꯩꯈꯣꯏ ꯃꯃꯥꯅ ꯂꯪꯀꯥꯒꯤ ꯂꯪꯀꯥꯒꯤ ꯅꯨꯄꯥ ꯃꯅꯤꯄꯨꯔ ꯀꯔꯤ ꯃꯅꯤꯄꯨꯔ ꯀꯔꯥꯏꯋꯥꯏꯒꯤꯅꯦꯒꯦ ꯈꯪꯗ꯭ꯔꯦ ꯃꯣꯏꯗꯣ ꯈꯪꯗ꯭ꯔꯦ ꯈꯪꯗ꯭ꯔꯦꯕ ꯏꯁ ꯃꯗꯨꯁꯨ ꯃꯁꯤ ꯐꯠꯇꯕ ꯑꯃꯅꯤ ꯍꯥꯏꯗꯤ ꯅꯣꯏ ꯕꯕꯥꯒꯤ ꯍꯧꯔꯛꯐꯝ ꯗꯨ ꯐꯖꯅ ꯕꯕꯥ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯕꯕꯥꯗꯤ ꯂꯛꯈꯤꯅꯕꯣꯔꯗ ꯂꯩ ꯂꯛꯈꯤꯅꯋꯔꯗ ꯑꯣ ꯕꯕꯥꯗ ꯍꯪꯗꯣꯛꯎ ꯀꯩꯅꯣ ꯅꯣꯏ ꯏꯝꯐꯥꯜꯗ ꯑꯁꯣꯝꯒꯤ ꯌꯨꯝꯁꯤꯁꯨ ꯃꯤꯇꯩꯔꯣ ꯁꯤꯅ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏꯒꯤ ꯌꯨꯝꯅꯦꯕ ꯅꯣꯏ ꯑꯍꯩꯕꯝ ꯃꯣꯏꯁꯨ ꯑꯍꯩꯕꯝ ꯃꯅꯤ ꯃꯅꯤ ꯑꯣ 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 ꯁꯤꯅ ꯏꯌꯥꯝꯕ ꯑꯍꯟꯒꯤ ꯑꯥ ꯁꯤꯅ ꯆꯥꯏꯃ ꯑꯥ ꯁꯤꯅ ꯑꯩꯒꯤ ꯁꯥꯔꯤꯕ ꯑꯣ ꯃꯌꯥꯝ ꯅꯪꯒꯤ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯃꯣꯏ ꯁꯔꯀꯥꯔꯒꯤ ꯄꯩꯁꯥ ꯐꯪꯕꯗꯨꯔꯥ ꯁꯔꯀꯥꯔꯒꯤ ꯐꯪꯕꯗꯨꯅꯤ ꯑꯣ ꯃꯣꯏ ꯀꯅꯥꯝ ꯂꯩꯇ꯭ꯔꯥ ꯂꯩꯇꯦ ꯂꯩꯇꯦ ꯃꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣ ꯀꯅꯥ ꯀꯔꯤ ꯇꯧꯕꯅꯣ ꯑꯉꯥꯡꯗꯣ ꯅꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣ ꯑꯣ ꯁꯤꯗꯩꯁꯤꯗ ꯑꯍꯨꯝ ꯌꯨꯝ ꯌꯥꯝꯃꯦꯅ ꯑꯍꯨꯝ ꯑꯣꯖꯥ ꯁꯥꯝꯀꯩꯁꯨꯒꯤꯗ ꯑꯍꯨꯝ ꯇꯔꯨꯛ ꯂꯩꯔꯦ ꯇꯔꯨꯛ ꯊꯧꯕꯥꯜ ꯑꯗꯒꯤ ꯑꯃ ꯑꯁꯣꯝꯗ ꯃꯅꯤꯡꯗ ꯆꯪꯉꯝꯕꯗꯨꯅ ꯇꯔꯦꯠ ꯊꯧꯕꯥꯜ ꯁꯅꯥꯒꯤꯅ ꯅꯤꯄꯥꯟ ꯑꯅꯤ ꯑꯃꯒ ꯂꯩꯔꯤ ꯑꯁꯣꯝꯗ ꯑꯅꯤꯝꯒ ꯑꯅꯤ ꯈꯛꯇ ꯂꯩꯔꯤ ꯑꯃꯅ ꯕꯥꯃꯣꯟ ꯕꯥꯃꯣꯟꯗꯨꯗ ꯑꯃꯅ ꯑꯣꯖꯥ ꯈꯪꯉꯝꯒꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯃꯤꯔꯦꯟ ꯁꯅꯥꯗꯣ ꯃꯤꯔꯦꯟ ꯁꯅꯥ ꯃꯥꯏ ꯃꯌꯨꯝꯁꯤꯒ ꯃꯅꯤꯡꯗ ꯂꯩ ꯑꯣ ꯃꯤꯔꯦꯟ ꯁꯅꯥ ꯍꯣꯏꯁꯨ ꯍꯥꯏꯐꯦꯠ ꯆꯪꯉꯝꯒꯦ ꯋꯥꯔꯤꯗꯤ ꯁꯥꯔꯔꯣꯏ ꯋꯥꯔꯤꯗꯤ ꯁꯥꯟꯅꯔꯦ ꯏꯁꯨ ꯊꯣꯏꯕꯤꯌꯥ ꯅꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯅꯃꯤꯡꯗꯣ ꯍꯥꯏꯔꯣ ꯑꯩ ꯅꯃꯤꯡ ꯍꯥꯏꯌꯣ ꯀꯩꯅꯣ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯃꯤꯁ ꯄꯤꯌꯥꯟꯁꯤ ꯗꯦꯕꯤ ꯄꯤꯌꯥꯟꯁꯤ ꯗꯦꯕꯤ ꯃꯤꯁ ꯍꯥꯏꯗꯣ ꯕꯦꯕꯤ ꯍꯥꯏꯒꯗꯕꯅꯤ ꯕꯦꯕꯤ ꯍꯧꯖꯤꯛ ꯕꯦꯕꯤ ꯑꯣꯏꯔꯤ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯇꯨ ꯑꯗꯣ ꯇꯦꯈꯥꯎ ꯃꯔꯣꯟꯗꯤ ꯄꯥꯏꯔꯝꯃꯅꯤꯅꯦ ꯀꯣ ꯂꯥꯎꯇꯣꯟ ꯊꯣꯛꯒꯦꯀꯣ ꯑꯃꯨꯛ ꯊꯣꯛꯆꯒꯦ ꯑꯗꯨꯗꯤ ꯅꯣꯡꯄꯣꯛꯁꯤ ꯁꯣꯝꯗ ꯅꯣꯡꯄꯣꯛ ꯁꯣꯝꯗ ꯅꯣꯡꯄꯣꯛ ꯁꯣꯝꯗ ꯑꯣ ꯅꯨꯃꯤꯠꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄꯅꯦꯕ ꯍꯣꯏ ꯁꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯁꯔꯀꯥꯔꯤ ꯁ꯭ꯀꯨꯜ ꯀꯩꯅꯣꯗꯤ ꯃꯆꯤꯛ ꯆꯥꯅ ꯂꯩꯔꯦꯅꯦ ꯂꯣꯏꯅꯃꯛ ꯋꯥꯠꯇꯅ ꯑꯁꯤꯒ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯕꯤꯔꯦꯟ ꯁꯅꯥ ꯍꯥꯏꯕ꯭ꯔꯥ ꯃꯤꯔꯦꯟ ꯁꯅꯥ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯣꯏ ꯃꯣꯏꯗꯤ ꯆꯪꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯃꯣꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯗꯨ ꯃꯇꯩ ꯃꯅꯥꯎ ꯇꯣꯂꯣꯞ ꯆꯥꯔꯦ ꯍꯣꯏ 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 ꯑꯁꯦꯡꯕ ꯕꯥꯃꯣꯟ ꯏꯃꯨꯡꯅꯤ ꯃꯤꯇꯩ ꯑꯣ ꯕꯥꯃꯣꯟꯁꯤꯡꯁꯤꯒ ꯍꯣꯏ ꯕꯥꯃꯣꯟꯒꯤꯁꯤꯒ ꯑꯃꯨꯛꯇꯪ ꯆꯪꯉꯝꯁꯤ ꯅꯣꯏ ꯍꯨꯏꯗ ꯄꯨꯟꯕ꯭ꯔꯥ ꯌꯥꯕ ꯕꯕꯥ ꯍꯣꯏ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯃꯤꯔꯦꯟ ꯁꯅꯥ ꯍꯣꯏ ꯌꯨꯝꯂꯣ ꯁꯥ ꯅꯪꯅ ꯃꯥꯒꯤ ꯀꯅꯥꯅꯣ ꯍꯩꯃꯥ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯊꯥꯅꯤꯜ ꯁꯅꯥꯁꯤꯡ ꯊꯥꯅꯤꯜ ꯁꯅꯥ ꯅꯣꯏ ꯌꯨꯝꯅꯥꯛꯇꯣ ꯀꯔꯤ ꯑయ్ꯌꯥ ꯈꯨꯟꯅ ꯁꯥꯒꯩ ꯈꯪꯗ꯭ꯔꯦ ꯁꯥꯒꯩ ꯍꯥꯏꯔꯣ ꯅꯣꯏ ꯏꯃꯥꯏ ꯃꯄꯥꯝꯒꯤꯗꯤ ꯃꯣꯏꯔꯦꯡꯖꯝꯅꯤ ꯅꯣꯏꯒꯤ ꯁꯥꯒꯩ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯕꯕꯥꯒꯤꯔꯣ ꯑꯗꯨ ꯈꯪꯗꯦ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯉꯁꯥꯏ ꯅꯣꯏ ꯃꯃꯥꯅꯕꯨꯗꯤ ꯁꯤꯡꯖꯝ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯤꯡꯖꯃꯩ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯑꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯅꯣꯏ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯀꯩꯅꯣꯒ ꯇꯧꯔꯅꯤꯗ ꯌꯥꯔꯦ ꯃꯥꯅ ꯅꯣꯏ ꯕꯕꯥꯁꯨ ꯃꯃꯥꯁꯨ ꯀꯩꯅꯣ ꯆꯥꯔꯕꯅꯤ나 ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ 6 ꯀ꯭ꯂꯥꯁ 6 ꯉꯁꯤ ꯁꯨꯇꯤ ꯌꯥꯎꯁꯪꯒꯤ ꯁꯨꯇꯤ ꯃꯇꯂꯕ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦꯗ ꯐꯥꯏꯅꯦꯜꯅꯤꯅ ꯇꯦꯟ ꯊꯥꯏꯔꯣꯝꯗ ꯅꯠꯇꯦ ꯑꯣ ꯀ꯭ꯂꯥꯁ 6 ꯍꯣꯏ ꯆꯨꯝꯃꯦ ꯐꯔꯦ ꯅꯣꯏꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯪꯉꯦ ꯐꯔꯦ ꯃꯃꯥꯗ ꯍꯥꯏꯌꯨꯀꯣ ꯆꯪꯉꯛꯑꯝꯃꯦꯅ ꯁꯤ ꯅꯥꯀꯟ ꯕꯥꯃꯣꯟ ꯑꯃ ꯂꯩꯌꯦ ꯑꯃꯨꯛꯇ ꯆꯪꯖꯔꯝꯒꯦ ꯃꯤ ꯂꯩꯕ ꯕꯥꯃꯣꯟꯒꯤ ꯌꯨꯝꯅꯦ ꯑꯃꯨꯛꯇꯪ ꯆꯪꯖꯔꯝꯒꯦ ꯁꯤꯁꯨ ꯁꯔꯀꯥꯔꯒꯤ ꯄꯩꯁꯥꯅ ꯁꯥꯕ ꯌꯨꯝꯂꯥ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯁꯥꯕꯤꯅꯤ ꯄꯩꯁꯥ ꯍꯥꯞꯆꯤꯜꯂꯤꯃꯤꯁꯤꯒ ꯃꯣꯏ ꯄꯤꯕ ꯍꯣꯏ ꯂꯅꯥꯏꯁꯨ ꯈꯔ ꯍꯥꯞꯆꯕ ꯍꯣꯏ ꯂꯅꯥꯏ ꯐꯖꯅ ꯁꯥꯖꯒꯦ ꯍꯥꯏꯕꯗꯨꯅ ꯍꯥꯞꯆꯕꯅꯦꯕ ꯍꯜꯂꯣ ꯑꯣ ꯁꯦꯝꯃ ꯑꯃꯨꯛ ꯂꯩꯇꯦ ꯑꯥꯗ ꯃꯃꯥꯁꯨ ꯑꯣ ꯑꯦꯛꯖꯥꯝꯆꯠ ꯅꯪꯗꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯋꯦ ꯁꯅꯥꯇꯣꯝꯕ ꯅꯣꯏ ꯀꯩ ꯌꯨꯝꯅꯣ ꯅꯠꯇꯦ ꯅꯣꯏ ꯁꯥꯒꯩ ꯅꯣꯏ ꯁꯥꯒꯩ ꯀꯩꯅꯣ ꯅꯪ ꯅꯁꯥꯒꯤ ꯁꯥꯒꯩ ꯈꯪꯗꯦꯕ ꯀꯔꯤꯅꯣꯅꯦ ꯕꯥꯃꯣꯟꯅꯦ ꯍꯥꯏꯔꯒ ꯅꯪ ꯅꯁꯥꯒꯤ ꯁꯥꯒꯩ ꯈꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯇꯝꯗꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯇꯣꯛꯈ꯭ꯔꯦ ꯊꯕꯛꯁꯨ ꯇꯧꯗꯦ ꯀꯔꯤꯒꯤ ꯑꯥꯔꯃꯤꯒꯤ
nang nasa do noi gare da army gi chen bang amdro nang bo adu kari no nang noi bamon masani adu nang gi yumna khangde si kari no kari hani aja ri khangna de moi ai pikpada higa lei bani na hoi ne nang pikpada le so noi baba ne khoi di poi mi da na nang gi sagai du di khangbam thue ba mama hai na mi ai kau to re ai ma noi ma baba kai chak ba ma pabung kai chak ge ala kino da Lakhinogor da noi ji kadai dei lai ni ha ge noi ma baba ho ja du engon da hai moi ji kai dei lai no moi han ni khoi hojai rong ho jai rong gi da hoi mama khamu ko ima baba da ai khoi gi sagai yumna kari noi na ha adu khang ne nang uri lungun si de ga brahman ni na ha ga nang gi yumna khang de si kari no ha ta da adu nang na sa du bu nabuk ka kang na da sibai gi chen bang am dori ber taw ji bo training taw ri ba phare khan bo da san no ko nungai noi hingon ji kadai phau na son wang bo bera lei se bera la da yam chaw ri ne hingon da son wang bo phare ai ga gi sana tumba sina taw ri ji ma gi bamon masa ne he adu ma gi yumna khang da bamon masa ha madu chai lei bagi wani ado nang khang da ni ko ado sidagi amuk thokchara ga loy maitai lore son da lore loire adu di bazar da thokchara ga uriam ghat ki bazar si hafetang uchara ga akoi auto ma waira ga suru patha chachage akoi gi dang ta asoja sam ke sona yang wabi khre nga si je hoi da o chal oja sam ke tho si अरे tum na bazar bok thokchage login okay no gi oja ka no gi maniton gi si o sigi ne ba nungai ba sigi noi suti ni ne yok sang ya nang ni namin kari ka ya ai min tania to tania yumnak ti ai ba nai ni ngasai mang ngai ya da ba do pare ma ti te khong sa la mi te hu ha mi te long khang bo ma sa nang mi te long khang bo kai namin kari ka ya nei um jang ore kanam ne de na nei um ore kanam sa ne sing le min na da na ma so mi te lon thai nung si re da lai kan na tamu ko hey na kai chalo ri kai kai kan to ne hang hi khung du su pa hal ni puni ma ni ngasi ni mi soi to ya chak to we chak kala da koi da ada ada o sak sa sa lo re ai ni se na o de sak si lai puni ma ni na kwa nga to dia ba o stop the aku to kai won na ta dai pa da ngang ni ko ma akoi million sana mo thing re moi mayum tangor mi na ado moi mapam da ai gi marup oja thawan sana gi mayum da chak ta ho we ya ado chak ta ho we chak sa ra ga han ba ta re su pathar se ai ji na uncle guru uncle ni gauro na kali gauro ore ju yum yam de ni yum tala di sur mane da ekhoi o bazar de oja rajmon gi kaino du dukan du bazar da natro hoi bazar ada mang de pisak pi di hai dukan du kaino yam sit le la da ni sida ni ne chak sa dori da ko da Manipur ba hi bazar sin nungdim da na hang ba se hang ise na loi rang si gi o yum da ke san nu mitan ne ba ju ke sin nung din gi khara mi ti lakhin ni akoi na han ma lak sa matam du di dukan manga tara hoi yu wine shop ti le mi matam du da adiri 150 mafam da kai ba jati kai ba yate dukan atu bole kai 150 lei ba ta lei ba ta ba ni tauri sin nai ko nai hojik ti chaw re ne
khăn lời đã mua cái center mà ngồi là khi 오래kin 뭐 두칸 한글이 그래서 밑에 이 두칸 비 두칸이 시기시야 호이 cái 우리 한 학기라도 호이 타나만 잉런들래 타나만 잉런다 호이 이게 뭐 밑에 이 두칸이 사 이게 뭐 디가 cái làm mình ngon nó Ay, di ko masigay eh. 우리 한 학기라도 Uri ang happy. cái mình câu ya Sanjita. Sanjita nang lấy sao rồi yum pala bo Ayun ba? người yum pala na kayum yum nupagi mayum di kali yum nak to Khandi. cái nupagi yum nak khandi si kay ni người ipam di kay dano Ipan su siya dito. sidai uriam kakya dum kayum ningon no May snap. may snam giya may snam na karon lay no Doon lapi. Mana lokin ako. 로키노고 하나 지gel레레미 sidai le me ba 어디 no ba kay no to bro Hai may siya ngam yan. hangam me ba o nang gi sidi asyam phajana nungai re Papa kay dila ino. ai si imphal gi ni mapan di mitei ta ba sing ji sum amta chakke na ai hana dei su pam jarak pa ai che phongam tor mi thagi adum ai khoi gi khungang na lam gi akoi manipur gi khangde mapan gi khangde adum i re ga la e ba ada hojik ti amta ngam mi ngai si amta chalage na chalin oi na yum thado ga ba pare pare nungai re ba mitei gi phiron di Mitay piron di kaya thamdi. kaya thamde Mayangin na kanina ko. o Mamu ato sonda po ko ko ni mo ile dito. Perjire to. Hoy, Aso naman hoy. ni sang ron solo le hora. 그래도 아다 Nati susi gaysi hospital manaki do. Hospital manaki do dina mo gi mo ni hagi matano pa. 호호호호 Mo de po ko do gam le dina. o Har mo keno di chalo no. Hoy, hoy, di sabi. 너네 뭐 어디 가일래 Ina mo di khangde ni mo ko je kibra den to. Mo ji do mo ji do ana do hospital. 호이네 강연네 no yin no pa de gi thok to ya Ano pa di business to. ha business to ba o business nang jo business phai ne ado chakot pa male mangul ro yam nungai na akoi ju ngam madi amuka la agna unasi yam nungai re दुकान तो नीचे मा हांगरी दुकान o jara mon gi dukan api pa jo siro o hojikti chawre yam sange kaino se 거기 상해 sange ba adagi hore ne ba akoi uriam ghat bazar se 호이 si akoi na khamjara ko matam da kaisu leram de dukan khara manga tara khak taw ga leram baduna police station jo thaidra 무사시건 o amma lei du chalo roi sida o sam 탑에 haidi am yum amma khak ka lei ri akoi na changjaram ba jing dugi aduga yum amma na so lol ngari ai one show am le one show 아니 uriam ga sida ani sini sida ai uriam khat pu akoi Lakhinawar de ayuk ta thokchara ga akoi gi uriam khat lei ba mai tei sing gi phibam mai tei chilinau sing gi phibam hafet ucharam basi matang sida losin jage oja sam ke sona hekta hawai yaung na tobi gre ja sam ke so 호이다 nungai je 호이 aduni amangol review adu migi ingol da sakane taw do chalan da gi aina phabi dana sida taw dana le ja sam ke so nungai je 누가 thank you ai koi changaga ai gi marup oja thawan sanagi mayumda chak ising tawye na highway la me miren sanana madu changjaraga chak to kanda akoi thuru pathar da haiga charaga akoi nungthin nungdaw gi train tong jage hoi mayam ngasi tang ahung gi nungkil pung ani ga minute kun tare aikoi Lakhinawar dagi ayuk pung mapan taram dai da thokcharaga uriam ghat aiduda ngak panjaraga mafam duda leiba maitei singi aphibam torakpa ba paigi mafam da thamjage na hona jara khare adugi matungda aigi uriam ghat leiriba marup oja gi thawan chana ma masa makti jiri bam da leige na leramdre do masa ibe ma mamo ibe ma masa nupana akoi sak
ꯆꯥꯈꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯆꯥꯛ ꯄꯤꯖꯕꯤꯔꯛꯏ ꯑꯗꯨꯗꯒꯤ ꯆꯥꯛ ꯆꯥꯔꯦꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯒ ꯑꯩꯒ ꯂꯛꯈꯤꯅꯒꯔꯗ ꯆꯠꯃꯤꯟꯅꯖꯔꯨꯕ ꯗꯌꯥꯅꯤꯊꯤ ꯏꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯁꯨꯔꯨꯄꯊꯔ ꯑꯩꯁꯤ ꯇꯥꯟꯅ ꯎꯔꯤꯌꯥꯝꯈꯥꯠꯇꯒꯤ ꯂꯥꯛꯆꯕꯅꯤ ꯍꯧꯖꯤꯛ ꯁꯨꯔꯨꯄꯊꯔ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯅꯤ ꯑꯩꯅ ꯊꯨꯡꯖꯔꯤꯕꯁꯦ ꯁꯨꯔꯨꯄꯊꯔ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯡ 3:10 ꯑꯕꯣꯙ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯣꯡꯉꯦ ꯍꯥꯏꯔꯒ ꯑꯩꯍꯥꯛꯅ ꯂꯝꯗꯤꯡꯗ ꯀꯨꯝꯊꯖꯍꯧꯔꯒꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯗꯌꯥꯅꯤꯊꯤꯅ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯈ꯭ꯔꯒ ꯃꯥ ꯏꯝꯐꯥꯜ ꯌꯧꯔꯅꯤ ꯑꯩꯗꯤ ꯀꯁꯥꯔꯗ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯂꯩꯍꯧꯔꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯁꯤꯜꯆꯔꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯉꯒ ꯆꯠꯆꯒꯗꯧꯔꯤꯕꯅꯤ ꯂꯝꯗꯤꯡꯗꯒꯤ ꯑꯃꯨꯛ ꯑꯗꯨꯒ ꯑꯩ ꯏꯝꯐꯥꯜꯗ ꯊꯣꯛꯅꯅꯕ ꯇꯧꯖꯔꯒꯅꯤ ꯌꯥꯝ ꯀꯨꯏꯔꯦ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯦ ꯑꯗ ꯉꯁꯤ ꯁꯨꯔꯨꯄꯊꯔꯗ ꯂꯥꯛꯆꯔꯤꯉꯩꯁꯤꯗ ꯁꯤ ꯑꯩꯅ ꯎꯠꯆꯔꯤꯕꯁꯤ ꯅꯣꯡꯄꯣꯛꯂꯣꯝꯅꯤ ꯗ꯭ꯔꯤꯕꯨꯒꯔꯔꯣꯝꯗ ꯆꯠꯈ꯭ꯔꯤꯕ ꯇꯤꯟꯁꯨꯀꯤꯌꯥ ꯗ꯭ꯔꯤꯕꯨꯒꯔꯔꯣꯝꯗ ꯆꯠꯈꯤꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯅꯤ ꯑꯗꯣ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯄꯨꯔ ꯆꯠꯈ꯭ꯔꯤꯕꯅꯤ ꯃꯁꯤꯗꯤ ꯁꯤꯗꯒꯤ ꯁꯨꯔꯨꯄꯊꯔꯁꯤꯗꯒꯤ ꯗꯤꯃꯥꯄꯨꯔꯁꯦ ꯁꯣꯝꯗꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯕꯥꯠꯇꯅ ꯆꯪꯕ ꯃꯐꯝꯅꯤ ꯑꯗꯣ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯅꯣꯡꯄꯣꯛ ꯑꯣꯏꯇꯥꯔꯗꯤ ꯑꯋꯥꯡ ꯇꯥꯔꯦ ꯑꯋꯥꯡ ꯂꯣꯝꯁꯤꯗ ꯈꯔ ꯀꯗꯣꯝꯗꯅꯣ ꯑꯋꯥꯡ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦꯒꯤ ꯁ꯭ꯇꯦꯁꯟꯁꯤ ꯂꯥꯟꯊꯣꯛꯑꯒ ꯁꯣꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯁꯤꯗ ꯃꯩꯇꯩ ꯈꯔ ꯌꯨꯝ 10ꯃꯨꯛ ꯂꯩꯔꯦ ꯑꯗꯣ ꯂꯩꯕꯗꯨ ꯑꯩ ꯃꯐꯝꯗꯨꯗ ꯆꯪꯖꯔꯦ ꯍꯥꯏꯔꯒ ꯑꯩ ꯃꯩꯇꯩꯁꯤꯡꯗꯨꯒꯤ ꯐꯤꯕꯝ ꯑꯃꯨꯛꯇꯪ ꯎꯅꯖꯔꯝꯒꯦꯅ ꯈꯟꯕꯅꯤ ꯑꯗꯨ ꯃꯇꯝꯅ ꯄꯔꯃꯤꯠ ꯇꯧꯗ꯭ꯔꯦ ꯈꯔ ꯂꯥꯞꯄꯤ ꯑꯣꯇꯣꯗ ꯀꯔꯤꯗ ꯆꯠꯂꯒ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯁꯤ ꯄꯨꯡ 3:10ꯒꯤ ꯇ꯭ꯔꯦꯟꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯐꯝꯁꯤ ꯃꯇꯨꯡ ꯈꯨꯗꯣꯡ ꯆꯥꯕꯗ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯗ ꯑꯃꯨꯛ ꯍꯧꯖꯒꯅꯤ ꯍꯟꯗꯛꯀꯤꯗꯤ ꯌꯥꯝꯅꯁꯨ ꯁꯥꯔꯦ ꯌꯥꯝ ꯃꯥꯡꯖꯧꯅꯅ ꯑꯩ ꯄ꯭ꯂꯥꯟ ꯊꯧꯔꯥꯡ ꯇꯧꯖꯔꯦꯔꯒ ꯑꯃꯨꯛ ꯑꯩꯒꯤ ꯃꯄꯥꯟꯒꯤ ꯈꯣꯡꯆꯠꯁꯦ ꯑꯃꯨꯛ ꯍꯧꯖꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩꯍꯥꯛꯅ ꯂꯛꯈꯤꯅꯒꯔꯗ ꯆꯠꯆꯔꯨꯕꯒꯤ ꯑꯃꯗꯤ ꯎꯔꯤꯌꯥꯝꯈꯥꯠꯇ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯎꯅꯖꯔꯛꯄꯒꯤ ꯃꯁꯥ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯊꯋꯥꯟ ꯁꯅꯥꯒꯤ ꯃꯌꯨꯝꯗ ꯃꯆꯥꯁꯤꯡ ꯃꯃꯧꯁꯤꯡ ꯎꯅꯖꯔꯛꯄꯒꯤ ꯄꯥꯎꯗꯝꯃꯁꯨ ꯁꯨꯔꯨꯄꯊꯔ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯔꯤ